Manipur Pradesh Congress Committee ki Dr. Sinduna Nongmagi Oiba Lemna Layengbagi KM ama ngasi URIPOK LAMBOIKHONGNANGKHONGDA LEIBA United Friends Library and Club da Pangthokhre KM aduda MPCC ki Dr. Selgi Chairman Dr. N Jujamani Singha gi miyeng makhada mifung khuding makpo nada yektana masa mau fana tham nabagi pandamda pangthokpani hairi ngasigi Lemna Layengbagi thoram aduda mioi chama henbana saruk yaki kem aduda Chief Medical Officer Imphal West District ki Dr. Singh yauna punna Dr. Kullomna lakliba patient sing adu check tawkhibaga loinana darkar laiba hidak angthak singsu lemna yenthoke thoram aduda Dr. N Jujamani na hongdokhibada handak lamdamsida ising toina chawkiba amadi nongju tha oibada ana ayek kaya yaurokpada miyambu frida layengbagi khudong chaba ama Dr. Sel MPCC na pibani masigi fandamdi health for all haibasini URIPOK AC khaktana tana Manipur da leiriba mipum khudingmakpo masamau fana leihanba amadi leina sandokpa tingnaba gi pandamda kem asi senbani amadi United Friends Library and Club ki members sing tongan ba department ki Dr. Singh amadi atai health service ka mari lainaba miye khudingmakpo hangna thagatwa phongdokhe yamna doctor sumasing yamna amasu free medicine mayam ama matam gi leina thina de gi ga thokna ba makhan gi leina yengna ba doctor more than 20 doctors and staff sing yam jawruka medical PMC da koi mapung khana club amasung MPCC ki site gi mayam gi mating masa matang medical camp tawga tawsida mapung khana club amasung lekai ge koi mayam ju coordination TV basida ai thagat jab phongdokchari amasung ai medical camp basina lekai sigi mayam ama patient ji masik thigam da lakre koi tongan pa makal gi gaidi gi adagi BP gi diabetes ki adagi tongan pa makal gi anaba mayam si doctor su makal suna yawa aduga apam sida ngahaktan masino one day medical camp sida ipung khudima free medicine free treatment doctor sing mayam ama support tawbirakpa lakbi buidama aina Pradesh Congress Committee ki site amasung koi doctor sel MPCC amasung koi gi lekai sigi club aina thagachama amasung mayam support tawbiraka mayam purumata sugba matam wa basida support tawbiraka mayam volunteers thagachama phongdokse